Loyalam E-PAO tabi bakuting Mapu hitram susmitana namitangi po pizari aham da pantabi headline. ARG personnel ani hatkiba ambush chenaba ben ama police na phongba ngamkhre Maruti ben adugi Mapu ahum Chongthokrakle mari Suba Mapu Thiba Houkhre Governor na chair loduna retired government employees singi pension gi matang da khanakre athubada digital processing system launch tawgadori ARG convoy da attack chathakibagi thawong KNO amasung UPF na condemn tawrakli Pau sangdokna pijari ARG personnel ani hatkiba ambush chenaba van ama police na phangba ngamkhre Fagatlaba Maruti ben adugi Mapu ahum Chongthokrakle mari Suba Mapu Thiba Houkhre Nambol Police Station na konba Nambol Staval Lekai da sakhangdaba singna ambush toraktuna Kontra humdoi ARG Night Subidar ama yauna personnel ani hatkiba amasung atopa mangana ba sogan kiba thodok adugi tungda police na ambush adu da chenabani haba Maruti ben ama phangba ngamkhre thazaba yaba mafamdagi phangba pauna hai Maruti van MN01W6624 adu Wangwai Police Station gi manung chanba mutum yangbidagi ngasi ay phangba ngamkibani van adu lambi gi matai amada maram chadana leramba thingnabadagi police na kwaiti thibada Mapu Chongthokrakide maduna maram oiraga van adu kanagino haiba masak khangdana Nambol PS ta purakibani pau asina makata na hai Maruti ben adugi manungda RC book ama phangki RC book adu da gari adugi Mapu adu changangai maya lekai dagi Chongtham Nehru koba amagini haiba khangba ngamki mahakbu police na mayumdagi laukhalaga wahang pang chathaki wahang pang chathaba maduda van adu mahana inkumja lising ani taratareta atopa miyoi amada yonkre haina phangdopaga loinana mangondagi gari adu laukiba miyoi adugi maming amadi laifam police taki maduna maram oiraga police na gari adugi Mapuni hariba ani Suba miyoi adusu police station da kawkhatki mahaknasu van adu chahi kharagi mamangda atopa miyoi amada amuk yonkre haina phangdoraki mahakna yonthokre hariba Mapu adusu mahakna taktuna amuk police station da kawkhatki akonbagi Mapu aduna mahakna van adu laikibagni haiba thalya jaki adubu mahakna di van adu kanagumba amada yonkre Mapu adu mahak chapchana kanano haibadudi ningsingdre haina phangdoi asumna gari adu hauzik Chongtham Nehru gi maming dat lady habidi khanglaga akonbagi Mapu oigadriba adudi puthokpa ngamdri amasung ambush adu da karamba lalalup natraga khulai paba kana chinabage habidu chapchana khangba ngamdri Governor na chair loduna retired government employees singi pension gi matangda khanakre atubada digital processing system launch tawgadari Retired government employees singi pension pithokpada matam sangna panthaba leiribasing asi koknaba amadi pension pibigi mawong asi digital processing system da onthoknaba ngasi Manipuri governor Ajay Kumar Valana chair loduna Raj Bhavanda high level meeting ama pangthokre meeting aduda maru oina employees singi pension gi backlog leiribasing asi loishinaba masigi procedure sing streamline taunaba amasung payment ki system asi hena thujin hanabagi matangda khanaki hari governor na chair loduna pangthokiba mifam aduda Manipur sarkar gi chief secretary to the governor treasury AZ office amasung pension cell gi senior officers singsu sarugyaki mifam aduga mari lenana Manipur sarkar gi special secretary finance Nailenthang Valianna Retired government employees sing the pension PBK system asi modernizing tawbaga mari lenna roadmap ama puthoktuna governor da mayek sing thamki governor gi maikai degi retired government employees sing na pension lobada hena nungaina ba athobada online pension processing system OPSS ta meeting thamlaga pension PBK mong asi hena nungaigadaba amasung khuloigadaba mong da design tawnabagi processing adu review tawki nauna launch tawgadoriba online pension processing system asina hauji chana riba manual structure sing asi mahut singadabani anauba system asina maru oina accountant general office amasung treasury office ki DDO sing dagi department singi application sing approval amasung digital training tawbada hena khudong chahalagani loinana retired tawraba government employees singi application sing adu unique employee identification number ama sizinaduna application sing athubada monitor tawbasu ngamlagani mifamaduda governor gi maiketagi hauzik leriba retired government employees singi backlog sing adu athubada clear tawnaba mari lenaba officers singna direction piki hairiba khongthang asi hauzik state asida leriba
President Rule asigi makhada government employees singi yaifanabagi damakta mahaki commitment amaga loinena paikhatpa khongthang amasu oigadoribani. Retired employees singi yaifanaba honaba habisi top priority oigadabani. Pension habisi government employees sing aduda henba khudong chaba ama piba nate masidi makhoina chahi khaya service torokpa adugi phongpham thokpa right aduni haiki. ARG convoy da attack chathakibagi thawong KNO amasung UPF na condemn tawrakli. Ngarang numidang wairam Bisnupur district ki Nambol da Assam Rifles ki convoy amada attack chathaduna Assam Rifles personnel ani sikiba aduga mangana sokhan kibagi tawdok adu hauzik India government ka ceasefire sign tawnariba KNO amasung UPF ki maikedigi akan mumong da condemn tawi harakli. KNO amasung UPF ki Publicity and Information Department na thadorak pachirolamana haribana former Chief Minister N. Viren amasung Kokomi gumba Maite Civil Society Organization singna mamangda Kukizo community singi mayokta anti-national amasung narco-terrorist ki thawong kaya chathei haina maral sikibani. Aduma po Kukijo singi maiketagidi ekhoigi armed force singda maru oina counter Insurgency Operation Chathariba Assam Rifles na asigumba misi mina thokpa attack asi amukta phawba chathakiba leithe. Historical record matung ina Valley West Insurgent Group singna mamangi matamda Assam Rifles attack tawbagi thawong kaya laikhre. Assam Rifles chathakiba attack adu akan mamongda condemn tawi. Asigumba hingsagi thawdoksing asi matung thokhandanaba khudakta mari leneba singna miyeng changduna thabak tawgadabani hairi. Marak asida Thadau Student Association nasu ngarang Nambolda sakhangdaba singi attack Assam Rifles ki Naib Subedar Shyam Gurung amasung Rifleman Ranjit laikidabagi thodok adu akan mumongda condemn tawi harakli. Association asigi chairol amana haribana asigumba terrorism ki ka henba thawong asi condemn tawi loinana athuba matamda thodok asida chenarabi singi mathakta justice purakadabani haina demand tawri hari. Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Dengue gi apunba case masing listing amaga chama kontra humdo yaukhrei. Manipur da houzik dengue gi laichat khumang tawsilakli. Houkiba pung kunmari da miyoy kontra mari positive oiraktuna dengue gi apunba case masing listing amaga chamaga kontra humdo yaukhrei. Directorate of Health Services tagi phangba paugi matung ina nongna positive oirakraba miyoy kontra mari asigi manungda kulhumdoi Imphal West District tagini aduga case nipan amana Imphal East District tagini. Thoubal Bisnupur amasung Kakching District tagina miyoy amamam positive oiki hadi. Sale Chongthokrakle mayai lambi ningthina semdabagi legal action lakhutgadawri. Ministry of Road Transport and Highways na Sale Chongthokrakle National Highway 137A paringi mayai lambi ningthina semjindabagi matangda legal action laukhalagani hari. Houkiba August 19 da Asem Rosan Koba miyoy amana khudong thiningai oiraba mayai lambi gi paringda leriba pothole sing mention binaba amasung lambi ningthina semjin binaba wakatkhi. September 18 da ministry gi Guwahati da leiba regional office ki superintending engineer Dirasna atenba matam gi oina kilometer 30.35 sangba mayai lambi gi saruk semjinaba lupa crore Chahunga kontramatoi Chongthokrakle haina pakhum pirakhi. Lemhoriba kilometer 13.humphumanga sangba lambi gi saruk adu defect liability period DLP gi manung chenba maramna ing kumja lisingani kuntaret ki February 8 phawbada mari lenaba contractor singna semjilagani haina pakhum pirakhi. Adumoina mak lambi asida chathok chasin tawriba miyamna mafam kayada pothole leba thingnabaga lunana khudong thiningai oiba phibam ama mayoknare. Athuba matamda lambi semjindrabadi logi matung ina mathau taba thabak thoram sing lokhalagani haina maike adongi miyamna phongdorakli. Ising ichawda amang ata thokraba singi tekchak Manipur lengakna pugadabani haina miyamna phongdorakli. Thoba Durelgi imai pathoktuna mafam kayada ichaw thokhan khiba amasung ichawduna maram oiraga laupari lising kaya hatkhiba ngagi farm khayamarum mangta khan khibagi tekchak pumba Manipur lengaki Water Resources Department na pugadabani haina wakatlakre. Awaba nanglaba laumi kharana social media platform da phongdorakpagi matung ina Thoubal Turelgi mathakta sariba dam asi nong yamna kana churaba amasung ichaw thokpa yaba thak yoraklaba matam aduda khanghaudana gate pumnamak hangdoktuna isin fulda thadoraki. Maduna maram oiraga amukta thokhidriba mohongda Turel asigi torban ayamba patharaki amasung patharakpe ising mayam aduna akutpa mafamsingda changsinduna lawpham kaya manghankhre amasung ngagi fang kaya tawthokhankhre. Taseng namaki di mafam aduda matau
ꯃꯊꯧ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜ ꯑꯗꯨ ꯌꯦꯡꯂꯒ ꯌꯥꯝꯅ ꯉꯜꯂꯤꯉꯩꯗ ꯗꯥꯝꯒꯤ ꯒꯦꯠꯁꯤꯡ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯍꯥꯡꯂꯝꯕ ꯇꯥꯔꯒꯗꯤ ꯑꯆꯧꯕ ꯏꯁꯤꯡꯒꯤ ꯚꯣꯂꯨꯝ ꯑꯃ ꯇꯨꯔꯦꯜ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯗꯨ ꯇꯧꯔꯝꯂꯣꯏ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯁꯣꯏꯕꯗꯒꯤ ꯃꯤꯌꯥꯝ ꯑꯋꯥꯕ ꯅꯪꯕꯅꯤ꯫ ꯊꯧꯕꯥꯜ ꯇꯨꯔꯦꯜꯒꯤ ꯃꯍꯧꯁꯥꯒꯤ ꯃꯆꯠꯁꯨ ꯗꯥꯝ ꯑꯁꯤꯅ ꯃꯥꯡꯍꯟꯕ ꯑꯗꯨꯒ ꯂꯩꯉꯥꯛꯅꯁꯨ ꯏꯆꯥꯎ ꯊꯣꯛꯍꯟꯕꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯗꯥꯎꯟꯇꯥꯎꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯄꯨꯛꯅꯤꯡ ꯐꯥꯊꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯁꯦꯞꯇꯦꯝꯕꯔ 19ꯗ ꯑꯁꯥꯝ ꯗꯥꯎꯟꯇꯥꯎꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯌꯨ ꯍꯥꯏꯅ ꯇ꯭ꯔꯤꯄꯨꯔꯥ ꯏꯟꯗꯤꯖꯤꯅꯁ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯑꯁꯥꯝ ꯗꯥꯎꯟꯇꯥꯎꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯊꯤꯒꯠꯄꯗ ꯊꯧꯗꯣꯛ ꯑꯗꯨ ꯇꯁꯦꯡꯅ ꯊꯣꯛꯈꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯂꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯛꯇꯤꯝ ꯀꯣꯂꯦꯖꯀꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡ, ꯑꯁꯥꯝ ꯗꯥꯎꯟꯇꯥꯎꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ, ꯑꯀꯣꯏꯕꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯦ꯫ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡꯅ ꯄꯟꯊꯕ ꯇꯧꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯁꯨꯡ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯧ ꯇꯥꯕ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯂꯒꯅꯤ꯫ ꯇꯥꯟꯐꯝ ꯑꯁꯤꯗ ꯑꯁꯥꯝ ꯗꯥꯎꯟꯇꯥꯎꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ, ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯄꯨꯛꯅꯤꯡ ꯐꯥꯊꯅ ꯂꯩꯕꯒ ꯂꯣꯏꯅꯅ ꯏꯒꯤ ꯅꯛꯅꯕ ꯃꯔꯤ ꯑꯣꯏꯔꯤꯕ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯀ꯭ꯔꯥꯏꯝ ꯑꯃꯁꯨꯡ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯁꯦꯜꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯔꯤꯕ ꯑꯦꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤ ꯃꯇꯝꯒ ꯆꯥꯅꯔꯛꯇꯕꯅ ꯁꯤꯡꯅꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯅ꯭ꯌꯨ ꯑꯦꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤ ꯑꯁꯤ ꯆꯍꯤ 30ꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯅꯗꯨꯅ ꯂꯩꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯁꯤ ꯃꯇꯝ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯦꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤꯒ ꯆꯥꯅꯔꯛꯇꯕꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯤꯡꯅꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯅ ꯉꯁꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯟড ꯍꯥꯌꯔ ꯑꯦꯖꯨꯀꯦꯁꯟꯅ ꯁꯤꯟꯗꯨꯅ ꯅ꯭ꯌꯨ ꯀꯔꯤꯀꯨꯂꯝ ꯑꯣꯟ 4-Year Undergraduate Program 2025 Based on NEP 2020 ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯁꯦꯟꯁꯤꯇꯥꯏꯖꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯍꯥꯌꯔ ꯑꯦꯟড ꯇꯦꯛꯅꯤꯀꯦꯜ ꯑꯦꯖꯨꯀꯦꯁꯟꯒꯤ ꯀꯃꯤꯁꯅꯔ ꯅꯤꯡꯊꯧꯖꯝ ꯖꯤꯑꯣꯐ꯭ꯔꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤ ꯍꯥꯏꯔꯒ ꯊꯕꯛ ꯆꯪꯕꯗ ꯌꯥꯔꯛꯇꯕ ꯀꯌꯥ ꯑꯁꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒ ꯆꯥꯅꯔꯛꯇꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯇꯦꯂꯦꯟꯠꯁꯤꯡ ꯈꯪꯗꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯃꯈꯣꯡꯗꯒꯤ ꯍꯧꯅ ꯁꯦꯝꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯑꯦꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯃ ꯐꯪꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯂꯣꯏꯅꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯈꯪꯗꯣꯛꯂꯒ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯑꯃ ꯁꯦꯝꯒꯠꯅꯕꯒꯤꯗꯃꯛ ꯑꯣꯖꯥꯁꯤꯡꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ ꯏ-ꯄꯥꯎ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ꯫ ARꯒꯤ ꯄꯔꯁꯅꯦꯜ ꯑꯅꯤ ꯍꯥꯠꯈꯤꯕ ꯑꯦꯝꯕꯨꯁꯇ ꯆꯦꯟꯅꯕ ꯚꯦꯟ ꯑꯃ ꯄꯨꯂꯤꯁꯅ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯃꯥꯔꯨꯇꯤ ꯚꯦꯟ ꯑꯗꯨꯒꯤ ꯃꯄꯨ 3 ꯆꯣꯡꯊꯣꯔꯛꯂꯦ꯫ 4 ꯁꯨꯕ ꯃꯄꯨ ꯊꯤꯕ ꯍꯧꯈ꯭ꯔꯦ꯫ ꯒꯚꯔꯅꯔꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯔꯤꯇꯥꯌꯔꯗ ꯒꯚꯔꯟꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯄꯦꯟꯁꯟꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈ꯭ꯔꯦ꯫ ꯑꯊꯨꯕꯗ ꯗꯤꯖꯤꯇꯦꯜ ꯄ꯭ꯔꯣꯁꯦꯁꯤꯡ ꯁꯤꯁꯇꯦꯝ ꯂꯣꯟꯆ ꯇꯧꯒꯗꯧꯔꯤ꯫ ARꯒꯤ ꯀꯟꯚꯣꯏꯗ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯒꯤ ꯊꯧꯑꯣꯡ KNO ꯑꯃꯁꯨꯡ UPFꯅ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ ꯏ-ꯄꯥꯎꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫